ख्वाई पुनपु तराम लोकसभा लोनना खुरुमजरी हौजिक ngasi gi oiba maroi pausing miyam da pijari hojik maroi pausing pijari Governor Delhi da chat khe October 3 ta halakani laingak sembagi natte saukhat thorangini Governor Ajay Kumar Bhalan Mausagu ngasi Imphal gi Gandhi Memorial Hall da pangthukpa Mahatma Gandhi gi mapok kumbon thoram amasung City Convention Center da pangthukkiba mamang thagi 13 gi hoduna chatharkiba Nation First Address 75 campaign losinbagi thoram da saruk yaramlaba matung ngasi nungthin pung amaga makhai tarakpada Indigo Flight amada Delhi gi damak Imphal thadokre ngasi Imphal da maruoiba thoromani da saru yamlaba matung da mahana Delhi da chatkribasi kari maram gino union laingak ki mari leinaba ministry gi makai dagi mapu laknaba khanglakli natraga mahana Manipur da hojik oriba law and order gi phibam yauna waroisin poltri balala sigi matang da marik chumba report ama union laingak ta langkhatnaba chakhibra haibadu pausi asina khungul lirubada phanglakpa report singna hai ngasi governor na Imphal gi tongan mafam mani da pangthukpa maruiba thoromani yormlaga Delhi da prap chatkibasi mahakpu union lenga ki makai dagi kaurakhiba leite adubu numit kharna gi mamang da mahana share loduna Raj Bhavan da pangthukkiba governor in council gi mifam da puthoktuna khanakhiba Manipur gi chakut thaurangi matang da sangadaba sel yauna losingadaba procedure sing loseluna ba chatpani hairi President rule chana halaba su singda di lo laitabadona adumak tauri su taunariba UKL ki leader amagi yumdagi drug phaba sangluba policing da khunja singne attack taurakre Sandel gi SP gi yauna police ki gari ahum thugai rakre Assam Rifles lakpadagi person amata sohodre pakhataba pau pijari Haukiba leba pokpa numita police ki special commando personnel singni haiba kharana registration number yaudaba car ani da tongduna Imphal East district ki Sagolmang PS na koliba Khewa Furas gi mafam amada miyoy ama phana ba changsiluba da mafam adu da leramba MG Narega gi card paiduna thabak suramba khunja singa gi marakta pau fauna dabadagi car ani du akaya toy thon khibaga loinana commando person kharda phauba phurukpagi thodok thokibada chenaba miyoy ani ngarang police na yumnang patlo awang lekai dagi phagal ingai gi chairakta Manipur amadi union lainga ka suspend of operation sugi khuyek pinabada yauriba United Cook ki Liberation Front UKLF ki lusingba amagi yumda Police na BSF ka loina na illegal drugs sing phaba sangluba da khulla dugi khunja singna athingba piraktuna combined force da attack torukpadagi Sandian SP gi gari yauna police ki gari ahum akaya toy thokre ani suba thawdo singarang numidang pung 4 makhairom tarakpada Sandian district ki chapi karong police station na konba ti Courtland khulda leiba UK alep ki lusingba lunkhe pau hakik pi yumda district adugi SP Dharmendra Triya gi na lusingba combined force and sanction duna illegal drugs sing phaganaba red chatsanaba honarubada thokibani hairi power cinema khata na haibada sugi khoyek pinabada yauriba UK LF ki lusingba sigi yumda illegal drugs sing thamle haibagi pau tabadagi SP masamana lusingduna thi humbagi thabak chathanaba changsilubani adu mafam adu da police na lusingba combined force changsilak le haibagi pau tabadagi khulladugi masing yamlaba khunja sing thoraktuna UK LF ki lusingba sigi yumda thi humbagi thabak chathaba yaroi haiduna athingba pirakhibani masing yamlaba khunja sing aduna chaitu watu yauna nungna singba sijina aduna combined force da attack torakpada natana Chandel gi SP gi yauna police ki gari ahum thugai rakhibani adubu thawdok adugi pau tabadagi Assam Rifles ki masing yamlaba personnel sing sangsilaktuna ahenba security ki thabak lokhalakpadagi police personnel sing amata asompan yahodre hairi ngarangi thawdok si matangda police ki phangba pauna hai lunkho pau hauki bahari ba UKLF ki lusingba sidrak yauna lalonba miyoy amani habigi akna pau phangbadagi matam khargi mamangdagi hauna police na mahakpu kumna senaduna lakhibani mangna wholesale gi mamalda Chandel district Kaksing district ki Sora amadi Thobal district ki Lilong yauna tungan mafam singda drug supply tawi hari handaki mathakta handak police na Tijinba horakpadagi numit kharnigi mamangda mahak mayum thadok tuna chatkharga Kolkata gi mafam amada leiri haiba su khangbangam ki hairi
ꯀꯣꯜꯀꯇꯥꯗꯒꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯃꯨꯛ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯅꯝꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯟ ꯃꯨꯟꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯌꯣꯟꯕꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯈꯔ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯕꯗ ꯃꯍꯥꯛ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯆꯥꯟꯗꯦꯜꯗ ꯍꯜꯂꯛꯈꯤꯕꯅꯤ ꯑꯃꯗꯤ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯗ꯭ꯔꯒ ꯂꯩꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯔꯦꯗ ꯆꯠꯊꯅꯕ ꯍꯣꯠꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯂꯨꯡꯈꯣꯄꯥꯎ ꯍꯥꯎꯀꯤꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯇꯝꯅ ꯄꯨꯂꯤꯁꯅ ꯂꯨꯆꯤꯡꯕ ꯀꯝꯕꯥꯏꯟ ꯐꯣꯔꯁ ꯆꯪꯁꯤꯜꯂꯛꯄꯒꯤ ꯄꯥꯎ ꯄꯤꯅꯅꯕ ꯊꯥꯗꯣꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯃꯌꯨꯝꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯔꯤ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯗꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯅꯕꯒꯤꯗꯃꯛ ꯆꯪꯁꯤꯜꯂꯨꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯔꯤꯒꯨꯂꯔ FIR ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 2023ꯗ ꯁꯨ ꯁꯥꯡꯗꯣꯛꯄꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯈꯥ ꯇꯥꯅ ꯁꯨ ꯁꯥꯡꯗꯣꯛꯄꯗ ꯁꯔꯨꯛ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯥꯒꯤ 3ꯗꯒꯤ ꯍꯧꯗꯣꯔꯛꯂꯒ ꯃꯔꯤ ꯐꯥꯎꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯨ ꯇꯧꯅꯔꯤꯕ ꯃꯈꯥ ꯇꯥꯅ ꯁꯨ ꯁꯥꯡꯗꯣꯛꯄꯗ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞ ꯂꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯡ ꯊꯥ 3ꯗꯒꯤ ꯍꯧꯗꯣꯔꯛꯂꯒ ꯃꯔꯤ ꯐꯥꯎꯕ ꯍꯣꯝ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯁꯤꯟꯗꯨꯅ ꯗꯦꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯨ ꯇꯧꯅꯔꯤꯕ UPF ꯑꯃꯁꯨꯡ KNOꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯨꯝꯅ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯁꯦꯞꯇꯦꯝꯕꯔ 3, 2025ꯗꯒꯤ ꯁꯨꯒꯤ ꯌꯥꯅꯕ ꯑꯁꯤ ꯆꯍꯤ ꯑꯃꯒꯤ ꯑꯣꯏꯅ ꯁꯥꯡꯗꯣꯛꯍꯜꯂꯛꯈꯤꯕ ꯍꯧꯖꯤꯛ ꯊꯥ ꯐꯥꯗ꯭ꯔꯤꯕꯅꯤ ꯍꯥꯏꯈꯤ ꯆꯤꯟꯀꯨꯀꯤ ꯃꯤꯖꯣ ꯑꯥꯔꯃꯤꯒꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯂꯨꯄꯥ ꯂꯥꯈ ꯑꯃꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯉꯁꯤ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯆꯤꯟꯀꯨꯀꯤ ꯃꯤꯖꯣ ꯑꯥꯔꯃꯤ CKMAꯒꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐꯅꯤ ꯍꯥꯏꯖꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ P ꯃꯣꯡꯖꯥꯡ ꯈꯨꯟꯗꯒꯤ ꯃꯤꯑꯣꯏ ꯑꯃ AK-47 ꯔꯥꯏꯐꯜ 2 ꯑꯃꯁꯨꯡ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ ꯑꯃꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯃꯃꯤꯡ ꯄꯥꯎꯈꯣꯂꯦꯟ ꯒꯨꯏꯇꯦ ꯀꯧꯏ ꯃꯍꯥꯛ ꯉꯔꯥꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯨꯔꯆꯥꯟꯄꯨꯔ PSꯅ ꯀꯣꯜꯂꯤꯕ AS ꯃꯨꯜꯋꯥꯝ ꯈꯨꯜꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯐꯥꯕꯅꯤ ꯃꯉꯣꯟꯗꯒꯤ ꯃꯦꯒꯖꯤꯟ 2ꯒ ꯀꯣꯟꯅꯕ AK-47 ꯔꯥꯏꯐꯜꯁ 2 ꯃꯔꯨ 131 SLR SMGꯒꯤ ꯃꯔꯨ 150 ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯄꯣꯁ 1 ꯃꯣꯕꯥꯏꯜ ꯐꯣꯟ 2 ꯑꯃꯁꯨꯡ ꯀꯥꯔ Hyundai Creta ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ 23H06768ꯒ ꯀꯣꯟꯅꯅ ꯐꯥꯕꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯨꯒꯤ ꯑꯌꯥꯕ ꯊꯝꯅꯔꯤꯕ ꯀꯨꯀꯤꯖꯣ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤꯗꯃꯛ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯂꯕ MLA ꯔꯟꯖꯤꯠ ꯄꯨꯂꯥꯅ ꯂꯝꯖꯤꯡꯕꯤꯒꯅꯨ ꯗꯦꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯀꯛꯆꯤꯡ ꯈꯨꯅꯧ ꯁꯨꯒꯅꯨ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ MLA K ꯔꯟꯖꯤꯠꯅ ꯀꯛꯆꯤꯡ ꯈꯨꯅꯧ ꯀꯩꯊꯦꯜ ꯅꯧꯅ ꯁꯥꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯛꯄꯗ ꯀꯩꯊꯦꯜ ꯁꯥꯐꯝꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯊꯣꯛꯍꯟꯈꯤꯕꯗ ꯃꯇꯝꯗꯨꯗ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯈꯤꯕ ꯆꯥꯊꯣꯜꯒꯤ ꯑꯦꯗꯚꯥꯏꯖꯔꯅ ꯃꯍꯥꯛ ꯃꯁꯥ ꯈꯪꯅ ꯃꯔꯅꯥꯏꯒꯤ ꯏꯟꯇꯔꯦꯁ ꯈꯔꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯁꯤꯕꯨ ꯍꯨꯟꯗꯨꯅ ꯃꯤꯌꯥꯝꯗ ꯂꯥꯟꯅ ꯍꯥꯏꯖꯤꯟꯕ ꯑꯃꯁꯨꯡ ꯂꯝꯖꯤꯡꯕꯒꯤ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯀꯛꯆꯤꯡ ꯈꯨꯅꯧꯒꯤ ꯗꯦꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ TS ꯔꯤꯁꯤꯀꯦꯁꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ BJPꯅ ꯆꯤꯡ ꯑꯃꯁꯨꯡ ꯈꯨꯡꯒꯪ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯆꯥꯎꯈꯠꯍꯟꯒꯗꯕ ꯃꯤꯈꯜꯗꯤ ꯄꯥꯡꯊꯣꯛꯂꯝꯗ꯭ꯔꯦ ꯐꯨꯔꯤꯈꯥꯎꯗꯒꯤ ꯍꯥꯞꯄ ꯃꯤꯑꯣꯏꯅ ꯂꯩꯕꯥꯛ ꯉꯥꯛꯇꯨꯅ ꯂꯩꯔꯤ BJPꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯃꯁꯨꯡ ꯍꯥꯏ ꯀꯣꯔꯠꯀꯤ ꯗꯤꯔꯦꯛꯁꯟ ꯏꯟꯕ꯭ꯔꯥ ꯏꯟꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ BJPꯅ ꯆꯤꯡꯗ ꯆꯠꯂꯨ ꯑꯃꯁꯨꯡ ꯈꯨꯡꯒꯪꯗ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯆꯤꯡ ꯑꯃꯁꯨꯡ ꯈꯨꯡꯒꯪ ꯆꯥꯎꯈꯠꯍꯟꯒꯗꯕ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯒꯤ ꯃꯤꯈꯜꯗꯤ ꯄꯥꯡꯊꯣꯛꯂꯝꯗ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯐꯨꯔꯤꯈꯥꯎꯗꯒꯤ ꯍꯥꯞꯄ ꯃꯤꯅ ꯂꯩꯉꯥꯛ ꯆꯂꯥꯏꯗꯨꯅ ꯂꯩꯔꯦ ꯑꯃꯁꯨꯡ BJPꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯃꯁꯨꯡ ꯍꯥꯏ ꯀꯣꯔꯠꯅ ꯄꯤꯕ ꯗꯤꯔꯦꯛꯁꯟ ꯏꯟꯕ꯭ꯔꯥ ꯏꯟꯗꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯀꯣꯡꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯉꯁꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ MP ꯕꯤꯃꯣꯔꯅ ꯑꯦꯌꯔꯄꯣꯔꯠꯀꯤ ꯁꯦꯅꯤꯇꯦꯁꯟ ꯋꯥꯀꯔꯁꯤꯡꯗ ꯁꯦꯜꯒꯤ ꯃꯅꯥꯁꯤꯡ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯃꯠꯇ ꯉꯥꯏꯔꯤꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯀꯤ ꯑꯦꯗꯚꯥꯏꯖꯔꯤ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯉꯁꯤ ꯃꯍꯥꯠꯃꯥ ꯒꯥꯟꯙꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯑꯦꯌꯔꯄꯣꯔꯠ ꯑꯁꯤꯗ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯤꯕ ꯁꯦꯅꯤꯇꯦꯁꯟ ꯋꯥꯀꯔꯁꯤꯡꯗꯒꯤ ꯈꯟꯒꯠꯂꯕꯁꯤꯡ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ MPꯅ ꯁꯦꯜꯒꯤ ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯕꯁꯤꯡꯗꯤ ꯂꯨꯄꯥ 5,000ꯒꯤ ꯑꯍꯥꯟꯕ ꯃꯅꯥꯗ ꯑꯥꯏꯁ ꯕꯤꯅꯥꯁꯈꯤ ꯂꯨꯄꯥ 3,000ꯒꯤ ꯑꯅꯤꯁꯨꯕ ꯃꯅꯥꯗ L ꯒꯝꯚꯤꯅꯤ ꯑꯃꯁꯨꯡ ꯂꯨꯄꯥ 2,000ꯒꯤ
अहुमसुब मनादा आई राजेनी मकोक मथंग तारबसिंग असि खक्त नतन वाई सनानबी पी इनाउसा अमसुंग KH प्रमोदिनी दसु MP न लुपा लिसिंग अममम कंसोलेशन प्राइसिंग येंथोखी एयरपोर्ट असि ख्वादगी मथौद कथोक्तुना थबक तौरकपा सैनिटेशन वर्कर्सिंग खंगतपगी थबक असि एयरपोर्ट ऑफिशियल अमसुंग सुपरवाइजर सिंगना चथबग लोइनना को वर्कर्सिंग की मरक्तसु रिव्यू तौदुना एयरपोर्ट असिबु लुनाना थमनब होनबसिंग थिदोक्तुना खंगतपनि हारि मखोइबु ngasi gi numira sida ikai khunaba utuna sel gi mana sing lanthokpani hairi रिम्स उनरब मतुंग लेखिद्रबी मंजू की हक्सांग जेनिम्स की मिरियल संग पोस्ट मोर्टेम एग्जामिनेशन तौखरे मिसी असि मतंग जेसी अमसुंग इमुंग मनुंगा रिम्स अथॉरिटी का मखल अमतद यासिनब लेते जेसी पखा ताब पाउ पिजरी ममांग थागी तरा तरुक मसागी अहानब अंगांग उननबगीदमक रिम्सता एडमिट तौरकलब मतुंग मचानुपी अमा उनरमलगा ब्रीदिंग तौरकले हाइदुना ऑपरेशन चथबद लेखिद्रबी लिलोंग चजिंग अवांग लेकाइदगी लेखिद्रबी नोंथोंबम निंगोल सिंगसुब मोंगी मंजू चही कुंथ्रागा तरुक मपुरोइबा CS निरनगी हक्सांग ngasi जेनिम्स की मिरियल संग पोस्ट मोर्टेम एग्जामिनेशन तौखरे माकी हक्सांगबु इंस्टीट्यूट असि मिरियल संग पोस्ट मोर्टेम एग्जामिनेशन तौबद एग्जीक्यूटिव मजिस्ट्रेट अमा सरुक याखिबगा लोइनना वीडियो कवरेज तौखी ngasi mahaki haksang post mortem examination tawkhibagi matangda JC gi maike de phondokkhibada hojik phawada ma laikhidaba thogdokki matangda semkhiba JC amasung mahaki imung manunga RIMS authority ga gi maike de hiram amata da yasinaba leitri adumoinamak mitai gi sanabi de imung amagi miyoi laikhidraba matungda matam sangna roi mathong mangam pangthoktana leirakpana mi imungi miyoi sing chaba thakpa tawruktaba amasung sanabi lining gi matungina roi mathong mangam pangthoktaba yaraktabdagi यारतबदगी पोस्ट मोर्टेम एग्जामिनेशन असि पांथोकपनी माग लेखिदब नुमितगी थारगदी ngasi asi mahaki lana thoram पांथोकदब नुमितनि हारि मरम असिना तंगाई फदना पोस्ट मोर्टेम एग्जामिनेशन तौरब मतुंगदा mahaki अरोय मथौ मंगम पांथोकनी हारि थौदो असिगी मतंगदा पुलिस न केस अमा लोखतुना इन्वेस्टिगेशन चथबा हौरकले हारि कार एक्सीडेंट दा अमा सिरे हुम सोले ngasi numidang pung mapan makai rom tarak pada Bisnupur district ki Phagaksaw ikai police station na konba kokta gi sarangpat area da leiba kenel amada mioi mari tongduna lakpa car ama tasinbada makhoi mari gi manung da mioi ama kanbangam da laikhidre aduga ahumna laikan na khre hairi makhoi mari saiton da isai nongmai gi thorum ama yenang bidamak lambi phawduna lakpa da kokta gi sarangpat ising cheliba kenel amada car adu tasinbani hairi laikhidraba amasung solba sing maming matha khangbangam dri hairi Manipur University ahumbu UGC na defaulter ni haiduna lauthopo mai kol yankhai ga mari gi manungda yaure mamang sahi lisingani kunga mari gi jun tara da UGC ek lising masama pan yankhai ga taruki session tara humdo gi makha da University grants Commission na leiba asigi tongan ba state sing da leiba private university ni yankhai ga mari da UGC ek asigi matungina information sing pikhalang na bana tragana makhoi gi official website sing da public safe disclosure sing gi akupa warol sing upload tawrak na ba khan khrabasu tawrak ta ba leiba asigi private university yankhai ga mari gi manung da Manipur dagi ahum yaure hairi agency ki pawng matungina UGC na inspection na chingba chathana bidama akupa information sing commission asina piba soft copy format ta pikhalak na ba hairaba da phawba da pikhalak ta ba singi manungda yauriba Manipur ki private university sing sina Imphal West District leiba Asian International University B Tikendajet University amasung Manipur International University ni haina su agency ki paw sinima khatari UG hum phare ngasi numidang police control room na thorpa chirol amada Imphal West ki tongan mafam singdagi RPF PLA ki kedar ani ngasi security force na phare hairi pharba singdi konthaujama wanglekai dagi kakyen Paipam Lokendra Chahi Yankhai ga Nipan amasung Taren Popi mamang lekai dagi Indrajit Ningthaujam yalai sangau Yankhai ma thoi ni hari Lokendra na mayum dagi phabani aduga Indrajit na RIMS area dagi phabani hari makhoi dagi mobile phone ani lupa lising amaga sumna tara yauramba wallet amma Aadhaar card ani Tata S Gold Card AS
01 NC 1476 recover tawre hari amorom da ngarang yairipok khoirom mathali kai dagi wairokpam sanahani elais nongthamba nifuga taruk kauba RPA PLA gi kedar amasu mayum dagi phare mangon dagi mobile phone ama recover tawre haina su cherol asina makha tari Sri Sri Govindaji Temple Board ki pandit loising amasung cherab loising na kwak tan bagi thorum pangthokre Ningthau palingadagi hauna sahi khudingi meragi tarani panba numita pangthorpagum ngasi su mera kwak tanbagi thoram Sri Sri Govindaji Temple Board ki pandit amasung cherab loising na sinduna hapta kangjei bungda pangthokre Thauramgi manung sanayuktagi horduna Govindaji gi laisingda lai oiba thauram sing pangthoki aduga ayuki matamda kwaksang jatra hunbaga loinana bor senapati na Vishnu khuramlaga matungda Ramji Prabhu khuramki nungthindana yumjaw lairambi amadi Vishnu bu hapta kangjai bungda lengthorki Khongchat asida Temple Board ki phanaiba sing su yauki aduga bor mantri bor senapati amadi phanaiba singna kwak tan phamda maibana anam mathau kokthokna ba matungda lai langduna pandit achobana yathang pibadagi tharom hauki hairi Lengang miyam ki thadarpa fan elected members singna transparent laina uhungadabani karam siam Elected members sing lengang miyam ki namu thadarpa fan sing maram sana transparent laina sina duna thabak tawgadabani asumna torbadi mangjin thana sakotpa khunai oigani elected members sing na miyana vote piraga kari bani haibasi khangna thabak tawsi club haibasi yamna forceful oiba body ni lengang miyam ki thadarliba sempham kaya kadaida kari sakot thorang da sizinari haibasi mute singda hangbiyu haina langthambal esigi MLA karam syamna phungdokre Wafam masing asi Imphal West District ki langthabal esigi manung chanbali longsajing Mairen Khong laikai gi Mairen Khong Rising Club na sinduna club sigi nauna saba shopping complex sangaba ga loinena iroina na haukiba kumjali singani tarama pandagi lisingani kunga manga phawgi class 10 amadi 12 examination singda ma wangna phanglaba mahiro sing amadi sana khona bagi lamda laikai sigi mingchat purakarba sana roi kayada puning thogat pagi thoramba pu oina saruk yarduna mangna phungdokibani lamlaki sause sing yaudana ekhoi miyoi bana hingba ngamloi makhoi bu malemda hingbagi hak lei Dr Munan Lamlaki sause sing yaudana aikhoi miyobene hingba ngamloi makhoi gi su malem sida hingbagi hak lei haina Chanden District DFO Dr N Munan miti na phungdokre wafam asing asi Chanden District ki Lambung Community Hall da laibak sin bathungna sayolama sumna pangthokadaba wildlife week hodokpaga loinana seva parba loisinbagi thoram lamdamdugi miyamga loinana pangthokibada president member oina saruk yaduna mangna phungdokkibani Thorum sida Chandel gi ADC MD Firoz Khan Naga Hogi Vice President David Boyce 21 AR gi Assistant Commandant Bisal Rai amadi Lamung Khul gi Ningthau Neha Langhuna President member sing oina saruk yaki hairi Jiribam da seva parba gi thorum Jiribam gi Divisional Forest Officer ga loinena District Administration sinduna Chingdong Laikai da laiba Deputy Commissioner gi Office Complex da Seva Parva Nation First Address 75 campaign gi saruk amu oina let us come together to plant trees and nurture a greener tomorrow haiba pandam da Jiribangi Additional Deputy Commissioner TS Manoranjana Lusingduna u chara kaya thakre hairi Mahiroi lup taruki wafam thawoi dana lorpa haibasi mahiroi khunai bu singnabani mahiroi singna mahi tamada yerapan oigadaba thabak thoram sing mahiloi sing amadi hostel na chingba singda pidanaba mahiroi lup tarukna laingak ta thamkiwa wafam sing karisu leitana lorpa haibasi mahiroi khunai bu singnabani haina Desam Suk MSF KS AM samasung mahiroi lup amagi president singna khuyek biduna thadorpa sirolamana phungdorokli Malem da sakharpagi lamda mahiroi singna saru yaduna ahongba kaya purakpada achouba thodang mafam ama kallibani ayerapana ki tujungba leitana maning tamna mahiroi singna mahi tamba haibasi mahiroi singi hakni mahiloi sanggi campus ta hirma amagi matang da pressure natraga yathang amagi makhada namduna tamhallabadi campus adudagi afaba masak thokpa mahiroi kaidungda puthokpa ngamloi
चाही कयागी ममांगदसु महिलोइसंगसिंगी कैंपस सिक्योरिटी फोर्स थमजिंदुना महिरोइसिंगना तंबा द अकाइबा पिखिबगी वाफम लेख्रे ngasi phawba school college amasung university gi campus ta security force thamjinduna mahiroi singna mahi tambada ayerapan pibagi thawong sing lepkadamni haina mahiroi lup taruk asina lenga ki mafam da kayar ghanna hajakhiba lekhre masigi mayokta oiragliba phibam masi mahiroi khunai bu singna bani mahiroi khunai kansi mahiloi singda security force thamjinduna mahi tambada ayerpa pibagi thawong amung hanna chathabiganu mahiroi khunai bu singna duna thawong kaya chatharalabadi lup taruk asina taraina loroi hairi India da pung khudingi laumi amamam masa matom ta thawai thajari NCRB report National Crime Records Bureau NCRB gi anouba report kumjale singani kungo humdoi de India da pung khudingi laumi amamam masa matom ta thawai thajari haina phongdor khibaga logu singugi sector da laumi singna thengnari ba semilon gi awaba masung masigi chaitheng asi miyam da amuk hanna ningsing halakre NCRB report aduna phondor khibada kumjal singani kunga humdoi gi data da yengbada longmi khwaidagi yamna suicide toriba state asi Maharashtra na oikhi report aduna hai kumjal singani kunga humdoi da India da longmi singna masa matom ta thawai thaja khibagi case ki manung da chada kunthra ga nipan dasmik manga di Maharashtra dani chada kungani thoi dasmik manga na Karnataka da chada nipan dasmik taruk na Andhra Pradesh ta chada 8.2 na Madhya Pradesh ta amadi chada 5.8 na Tamil Nadu dani hairi UGC na details learning ki khutang da phanglakpa psychology degree recognized tawroi haikre University Grants Commission UGC na details learning natraga online education gi khutang da phanglakpa psychology degree sing recognized tawroi haina lauthokre chali bachai asi gi July August academic session dagi hoduna chanagadaba order asina hojik details learning ki khutang da tongan ba institution singda BA BSc MA amadi MSc psychology degree singda ming chanduna tamliba amasung tambal oiduna psychology degree pair ba mahiroi lakh amaga dasmik ahum lom da charang na ba puhan bagalone nama khoi gi degree adu tungda kana khigadra natraga kana roidra haibagi tangta da ba puhalle hairi makata ba pau pijari Ladakh Lieutenant Governor na leh violence ki matang da magisterial probe sathanaba order tokre mamang thagi kunga mari da leh da thokki violence oiber protest mioi mari sikhiba amasung marphu hen sokhiba asopan nangkhiba thodok tugi matang da Ladakh ki Lieutenant Governor Kavinder Gupta na lusingduna administration na magisterial inquiry sathanaba order tokre haire order asigi matung in na leh gi district magistrate na Nubragi subdivisional magistrate Mukul Beniwal bu inquiry official oina khankri hairi Zubin Garg ki manager festival organizer the murder charge tokre Zubin Garg ki manager Siddharth Sharma amadi festival organizer Syam Kanu Mahantana Assam police na Assam gi sangna reba saisakpa amadi political icon asigi misiga mari lena murder charge tokre hairi Zubin Garg ki manager amasung festival organizer asi Assam police na hokiba yumsakaicha numitta Delhi dagi phakibani Assam police ki crime investigation department CID gi special DGP Muna Prasad Gupta na phungdokkibada pharba mioi ani asi New Delhi gi court amana numitta raga marini police custody da remand piraklaba matung hauji wahang pahong chathari Zubin Garg ki misiga mari lainana FIR the BNS ki session 103 su hapsile investigation asigi hena akupa maron singdi miyam da phongdokpa matam chadri haiki Bharatiya Nyay Sanhita BNS ki session chamaga subna ahum asi mi hatpaga mari lainaba chaira ki matangni hairi democracy de attack satharglibasi India ki khwadagi chawba threat ni BJP ne India ke democratic fabric pu marai chaithahalle Rahul Gandhi Congress lusingba amasu Lok Sabha da opposition gi lusingba oriba Rahul Gandhi na maki South America khongchat ki saruk amu oina Columbia gi EIA University da mahiroi sing da wangang ba da democracy da attack chathaduna semdok sadok na ba honarli ba si India gi khwadi gi chawba threat ni haina phungdokre
राहुल गांधी ने हाई हौखिबा चहीसिंग असिदा इंडिया की टेक्नोलॉजी हेल्थ केयर सिस्टम चिंबा चाखलपग लोनना कल्चरल डाइवर्सिटी हेंगलबसी अफबनी अदुबु न्यू दिल्ली लेरिबा बीजेपी न लुचिंग सेंटर लेंगा लेबा तोान तोान हिरम मराई चाइथन होनरी बीजेपी ने इंडिया की डेमोक्रेटिक फेब्रिक मराई चाइथन मखोगी अपाम खुदिमक तौब यानब थौरांगली बीजेपी ने डेमोक्रेसी चथरीब एटेक इंडिया की ख्वाइदगी चाउब सिंगनबनी हाइकी मल्लिकार्जुन खड़गे पेसमेकर इम्प्लांटेशन की ट्रीटमेंट चथक्रे ऑल इंडिया कांग्रेस कमिटी AICC की प्रेसिडेंट मल्लिकार्जुन खड़गे सही 34 बेंगलुरु प्राइवेट हॉस्पिटल पेसमेकर इम्प्लांटेशन की ट्रीटमेंट माई पान चथक्रे है हौखिबा युमसकिच नुमित कांग्रेस प्रेसिडेंट असी हॉस्पिटलाइज तौखिबनी अदुबु नुमित अदुददि कांग्रेस लुचिंगबसिंगना महाक लोक लाइहौगीदम पुखटखिबनी हायना फुंदोखी मल्लिकार्जुन खड़गे ने पेसमेकर इम्प्लांटेशन की ट्रीटमेंट माई पान चथक्रब मतुंग प्राइम मिनिस्टर मोदी ने टेलीफोन तौरक्तुना खड़गेदा महाकी हक्सेल की मतंग हंगलकी हायरी सानबगी पाव शास्त्र सीमा वन सेंट्रल रिजर्व पुलिस फोर्स माई पाखरे तमिलनाडु पुलिस अमसुंग सेंट्रल सेक्रेटरिएट ड्रो चतखरे KYWSC अमसुंग अक्सा मदी UBSA अमसुंग BSC तोपसिंग ड्रो चतखरे इम्फाल वेस्ट मनुंग सनमपा सोई पार्ट 2 द लेबा पंजान ग्राउंड इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन IWDF ने सिंधुना थासी कुनगमापनदगी हौदुना चथखिबा कुंथारुक सुबा एल संगीता देवी मेमोरियल फर्स्ट डिवीजन फुटबॉल लीग 2015 की कुंतरुक की कुमंगा कुंतरुक की ओइनंगसी सानखिबा मैच KYC माई पाखरे SKYC अमसुंग SY ड्रो चतखरे हायरी TYDA तौबुना FC बिष्णुपुर थोरगा चैंपियन ओइबंगमखरे डिस्ट्रिक्ट स्पोर्ट्स एसोसिएशन DSA बिष्णुपुर सिंधुना DSA बिष्णुपुर की मिनी स्टेडियम हौजिक चथरिबा अहानबा युमना मनाव सिनाबा मेमोरियल फर्स्ट डिवीजन फुटबॉल लीग 2015 लोसनखिबगा लोइनना लोसनबा नुमित सानखिबा फाइनल मैच TYDA तौबुना UFC बिष्णुपुर माइथिबा पिरमलगा चैंपियन ओइबंगमखरे हायरे मणिपुर गोल्ड मेडल 3 याउना मेडल 19 लौदुना स्टेट मिंचत पुरपंगमखरे कर्नाटका पेंकालशिलाट एसोसिएशन KPSA न सिंधुना डिस्ट्रिक्ट इंडोर स्पोर्ट्स कॉम्प्लेक्स खेलो इंडिया सेंटर कोपाल सिटी कर्नाटका मांग थागी 23 हौरगा 29 फाउबा पांथोकीबा 13 सुब नेशनल पेंकालशिलाट चैंपियनशिप 2015 मणिपुर गोल्ड मेडल 3 सिल्वर मेडल 3 ब्रोंज मेडल 5 पुन मेडल 19 लौदुना स्टेट असिगी मिंचत पुरक्पा ngमखरे हायरे सिगा लोनेना लोजरे ngasi phongba हुयेलम पाउ पाउसेदगी खोमजिनजबा मरुओइबा पाउसिंग ख्वाइ पुनमकपु अमुका हन खुरुमजरी।